Pendabagi kholaw amasung wakatpham leitabagi awa saitheng marakta hinglakpa kuire Manipurgi miyam lisang sitpa itihas ki muknabagi saitheng marakta sahi ahumgi mamangdagi satharakpa loisinbagi mami udriba muknaba asina lamdam asida leiriba miyam ayambagi punsi tamba ngamdaba phibam amada thamli nanthokpa ngambagi pambai udri muknaba asina maram oiduna miyoi cha kyagi punsi loikhre kaya amana soinaikhre phibam asina matu sonba kangbusing maruoina angangsingda henba saitheng piri tha asigi taruk amasung taret ki lonaba hingda Bisnupur district ki Tronglawbida leba yum amada ahing nongyayda bom kapsilaktuna mamana konduna tumliba mara leijadraba angang ani khudakta sikhiba thodok aduna aikhoigi angangsinggi laibak kari oiri haibadu takli masigi mamangda jiribamda kumja lising ani kunmari da angang ahum tamthina hatkibagi thodok leikhre atopa thodok amada Imphal West ki Kakwa Naurem lekai da yumlakta tiagya sel tasinbadagi miron binupi amasu lising ani kunmari da sikhi Mama leikhidabada puknungda angang adusu adum leikhidre samna hairabada puknungda leiba angang phawba khudong thiningai oiba phibamda leire mama mapa imung manung mari mata singna asa kyaga loinana numit thagum yengjariba angang singna khangu thakta punsi mangbada khangduna leiba ngamgadaba mioi malem sida leite masigi mathakta angang haibasidi khunaigi leibaki amasung mioiba jatigi mamal naidraba lanni makhoi bungakpi senbiba haibasi mama mapa kairoi lekai Sarkar amasung khunai gi thaudangni haibasi pumnamakna yanaraba wafamni asigumba mamal naidraba angangsingna ani suba lanjawda nangkhiba khudongthiba adu amuk hanna thokhandanaba United Nations na akhanaba thabak kaya paikhatli makhoi adugi manungda 1948 da semkhiba angangsinggi convention Child Rights Convention na angangsinggi hingbagi hak ngaknaba leibak pumnamakta taksilli Bharat su masi ingani haina ayaba pikhiba leibaksinggi manungda amani Amaromda langi matamda satnagadaba International Humanitarian Law mapung oina Geneva Convention 1958 amasung masigi 1983 ki protocol anina angang yauna misam sokhaloidabani haina mayek sengna iri Common Article 3 haina khangnaba leibak manunggi khulai paibagi muknaba matamda satnagadaba kanglonna mi ot naiba mi hatpa mioibagi hak ikai khumnaba mangba yaba thabaksing tawba yaroi haiba piri masi tangai phadana ngakadaba niyomni Protocol 2 nasu masiga manaba maongda mi hatpa terrorist ki thabak sathaba tumna hatnaba honaba tawroidabani haina thingba piri masigi mathakta angangsingda ahenba mityeng changduna seksinna senanaba yathang piri muknaba manungda su angangsing mahimasing tambagi khudongchaba phanghangadabani muknabada yawriba kangbusingna angangsing akhanani yengbaga loinana asok apan yaholoidabani haina su protocol 1 na piri punna yengbada lan thokpa matamda angangsing hatpa yade angangsingda tangai fadana mahimasing adumak tambigadabani haibasi malemgi satnariba muknaba thokpa matamda satnagadaba aina piba wafamni masi ngakna satkadabani leibak asigi oina yengbadasu Bharat ki Constitution ki article 18 na mioibagi punsi amasung ningtamba ain amagi satna kanglongi makhada natana matpa yaroi haina mayek lana iri masi phajaba upanyas amada iba wahai pareng nate philosopher amana piba asumbagi kuyomna yomlaba wafam amasu nate Leibasida satnariba aini hairiba fundamental rights asi angangsing yauna mipum khudingmakta piba hakni Constitution da piriba hingbagi hakki wahanthok yamna pak chawi sumnagi sangagi thakta aphangba khara saraga panghing hingba punsi adu punsi kaude marek mahau thokna hingba adubu punsi kawi haina leibasigi khwaidagi wangba court Supreme Court na case kaya da hanjin hanjin na haikraba wani hingbaga mahimasing tambaga thadoknaba yade masi setoknaba yadraba hakni haina Supreme Court na haibadagi Constitution semdoktuna mahai tamba haibasi fundamental rights ohelle Article 21A hapsille masi court satuna sanahanba yaba hakni malemgi amasung leibasigi khwaidagi wangba aina angang hatpa yade mahimasing tamba phanghangadabani haibasana kanglondi mayek sengna pire hairibasi Bharat ki state ama oiriba Manipur gi angangsingna phanglibra haibasi hangdaba yadraba wahang oirakli Manipurda loisinba ngamdana leiriba muknabadagi thorakpa lisang setpa thodoksingnna lamdam asigi angangsinggi punsi amasung mahai tambada temsingnari mahai mapung phana hom launa saujagadaba angangsing saudam thianduna khunai gi lan oigadabadu samaisya oihanbagi phibamda lakli masigi maruoiba maramdi mioibagi anisuba mama oiriba akoibagi phibamna semlakpani haibatai hauzik lakliba wafamdi Tronglawbi thodok thokraba matungda oirakliba phibam asina numit kayani lamdam asigi angangsing mapung oina tampaklamgi angang mahimasing tamhandana kayam kuina thamgadawribano haibasi mama mapasing amasung khunaina hangliba wahangni torban yaudraba iselgum lamdam asigi angangsing ngakpi senbiba yaudana
ꯃꯣꯡꯐꯝꯒꯤ ꯍꯪꯒꯥꯝꯒꯨꯝ ꯍꯤꯡꯍꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯍꯪꯕ ꯍꯩꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯈꯨꯟꯅꯥꯏꯗ ꯍꯪꯕ ꯋꯥꯍꯪ ꯑꯣꯏꯔꯣꯏꯗ꯭ꯔꯥ?